Lakhipuronline putoksaba October ki tang 19 Lebak Pokpa numit ki Khomjinba Pao tabirasi. Ahanbada marui papao. South Barak Hall binakandida humpumathoy suba Manipuri Sahitya Parishad Assam gi mapok common numit pangthokre. Assam Sports Day da tongan masana singi senior coach singda ikai kumnaba utkre. Kamrup District Committee na silangduna Manipuri Sahitya Parishad Assam gi humpumathoy suba Foundation Day pangthokre amasung Bahujan Sahitya Academy na chahi asigi Lifetime Achievement National Award pinanaba khanbada Retired Prosecution Director Ngangom Teskumar Jaurakle. Haujik mapung oiba pau tabirasi. Manipuri Sahitya Parishad Assam na sinjalangjaduna October gi tang 13 ningthauka numit South Barak Hall binakandida humpumathoy suba Manipuri Sahitya Parishad Assam gi mapok common numit pangthokre. Ayukta Parishad ki firal chingkhalaba matung Parishad ki President Ngangom Joy Kumar na mifam mapu oiduna aphongba mifam haudoki. Lakhipur gi MLA Sri Kausik Raina athoiba mithung aduga Sahitya Sebak Parishad ki Advisor Ingudam Binod, Retired Additional Secretary Government of Assam Amadi Parishad ki Advisor Arambam Nandababu, MDC Assam ki Chairperson Mutum Rina Amadi, Manipuri Language Advisory Board Sahitya Academy New Delhi ki Member Thokjom Bishanadna ikai khumnajariba mithung sing oina sarukjaki. Thauramda Sahitya Bhushan IS Tingomna akhanaba wanganglo ena sarukyaki. Athoiba mithungna maira chokalaba matung Oza Arambam Chandramon amadi mahaki mapang singna sayo isai saki. Parishad ki Secretary Kaisam Champalalna taramna okpagi warol piki. Tharomgi nungi oiba warolna Parishad ki General Secretary Khumujam Dhirena lanthoki. Numidasiga mari lainana Yumnam Nadia Chan amasung Kunjalal Yendremamna suwangangki. Matungda Manipuri Sahitya Parishad Assam gi tha ahum gi chepong Anupai Chelgi Maikhum MLA Sri Kausik Raina hangdoki. Editorial Board ki Chairman amadi Parishad ki VP Ngangom Basanta Kumarna chepong gi maramda wangangki. Loinana lamdam asigi saknairaba sanaroi sing amadi ISSLC gi changyengda Manipuri medium gi oina chada humpu aduga English medium gi oina chada marfu phangduna mai pakraba mahiroi singi mapamda ikai khumnajaba phangdoki. Nungthilda Kasar College ki Manipuri Department ki Associate Professor amadi Head oiribi Dr. Kamla Devina Moderator oiduna Kabi Sammilan amasu pangthoki. Oza Arambam Chandramon amadi mahaki mapang singna sairoi isai sakhi aduga Parishad ki Treasurer S Ibochana thagat wahai phangthoki. BJP District Sports Cell na sinduna Silcharda October gi tang 13 Assam Sports Day gi thorom pangthokre. Thoromda District BJP President Dr. Bimolendra Raina mayai tangba lauki. Silchar gi Honorable MP Dr. Rajdeep Roy, Honorable MLA Sri Dipayan Chakrabarti, District Vice President Sri Abhiram Sharma, Sports Cell Member Sagapam Rohit Kumar na thoromda sarukjaki. Sports Day gi thorom asiga loinana Senior Coach oina thaudang puriba singda ikai khumnajaba phangthoki. Numidasida ikai khumnajakiba coach singdi sepak takraw Alangbam Premakanta, Football da Asangbam Nabachandra, Thangta da NG Osini Kumar amasung Taekwondo da Rupali Das ni.
Manipuri Sahitya Parishad Assam gi Humpumatoi Suba Foundation de Kamrup District Committee na silangduna Guwahati Manipuri Social Organization gi Multipurpose Community Hall da October gi tang 13 yamna chinglem na pangthokre. Kamrup District Committee gi President Huirem Hemango na miphammapu Retired Professor Laisram Gyanendra na athoiba mitunglen. Guwahati Manipuri Social Organization gi President Laisram Hemanta amadi GMSO gi Founder Laisram Sukumar na mathangsit na Guest of Honor oina tharukjaki. Maira Sukhatpa amadi Parishad ki laikhidraba ojasingi mafamda Lairang Laihul tamjaduna thauramasi haudokpikhi. Mathangda Parishad ki ahal oiraba live member singbu ikai khumnajaba utpo aina lengyan amamam ga loinana sakhang che kudol tamki. Mayam puna leminaduna saiho isai sakminaki. Loop ki Assistant Secretary GS Thongra na taramna okpagi warol piraba matung Loop ki Secretary Karam Punsina nunggi oiba warol thambikhi. Loinana thauramasi da tinkiba akhangai kayana wafam kaya thambikhi. Thauramgi marakta Pride East Entertainment Private Limited na International Women's Day numita chahi khudingi piba Prak Prerona Award phanglakhrabi Manipuri Bosti gi Khundrak Pam Ongpi Radha Devi bu Kamrup District Committee gi maigi degi ikai khumnajaba utkhi akhana bawangang loi Dr. Puri Sabam Biramanina Manipuri Sahitya Parishad Assam gi haurak wari marik chumna miyamda tahanbikhi loinana Parishad ki Central Committee gi Secretary Laisungbam Raskishor nasu thorongga mari lenana wangaki Apongba mipam loisilaba matungda Dr. Puri Sabam Biramanina moderator oibiduna saireng saidinabagi thorom amasu pangthokki loisilakpada cultural program gi saruk ama oina angang singgi jagoi gi thorom ama pangthoktuna thorom adu loisinki haina GS Thongra Assistant Secretary MSPA Kamrup District Committee na paudam lagle Tha asigi taranithoi dagi Jiribam gi Babupara da leiba Jiribam Higher Secondary School gi sanabungda team 8 na saruk yaduna All Jiribam Sports Association na sinduna chatharakliba 13 suba N Haricharan Memorial Sub Junior Boys Under 15 Football Tournament lisingani ga kunithoi gi ngarang sanakiba match ta PYC na UPC bu Panjal Taruk Soinoda maichi hankre Tournament asigi ngasi ki match ta KMYC amadi Jiri FA sanagani Bahujan Sahitya Academy na chahi asigi oina tongan balamda singthaningai oina thabak tawriba singda piba lemjaningai oiraba Lifetime Achievement National Award pinanaba khanbada Retired Prosecution Director Ngangom Teskumar Singh yaurakle award asi phangba Manipur gi oina mahakna ahanba oire Ngangom Teskumar advocate ama oina matam sangna thabak tawraklaba Silin Digital gisu legal advisor oiriba misakni hairi award asi lakliba November gi tang 13 ta New Delhi da pangthokadaba Bahujan Writers ki ahumsuba National Conference da lanthokani haina Silin Digital gi FPO Khetrimayum James Singh na phongdorakle Aroibada Maroiba Pao Omukhanna South Barak Hall Binakandida Humpumatoi Suba Manipuri Sahitya Parishad Assam gi mapok common numit pangthokre Assam Sports Day da tongan masana singi senior coach singda ikai khumnaba utkre Kamrup District Committee na silangduna Manipuri Sahitya Parishad Assam gi Humpumatoi Suba Foundation Day pangthokre amasung Bahujan Sahitya Academy na chahi asigi Lifetime Achievement National Award pinanaba khanbada Retired Prosecution Director Ngangom Teskumar yaurakle Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare